Online Manipuri YouTube channel si bayang biri mayam pumnong pu amuka hanna taram na oksari ahan bada ina hajik uchari ba image asi mayang infan maibam infan turendagi phakiba kg nttraga mari lumba nga makhakni mayam su yung biyo aduga mathangi update asina dear girls nahakki nungsibada uthokna bagidamakta kaidawnungda na philau thokke khangano nupasingna un ubadu fare adubu luhongdringaida kaidawnunga phamungda himinnage khangano kondom leiba ngamba nupa loina bubudi nahakki safety pets leibiba ngamba nupa loina nahakku hotel da puraga yarekpa ngamba nupa loina bubudi nahakku nayumda pubiba ngamba nupa loina nahakki fi thongdraba haksangi maramda toina hangba nupa loina bubudi nahakki ferot lakpada awaba hangbiba nupa loina nahakki haksangbu kalakpa nupa Kanbudi nahaki thamoy amusung nungsiba ubiba nupa khallu ikai khumnabiba haibasina nungsibagi haurakpham ni poloisuni dear boys asengba nupana kaidawnungda nupibu mangnaba khaksiloi nupi singse yumgi chak thongnaba khakki natte amotpa firol sunaba khakki natte nupi makhoise imung manunggi achetpa langla amana punsinba ngamba amadi nupa singna yumda hanjilakpa matamda awaba pumnamak kauthokpa ngamba sorgi tanglaba khusemni nupi singbu ikai khumnabiba haibasina nupa singi amata ngairaba nupi singda piba ngamba tanglaba khudolni asengba nupa oyu nupi singbu ikai khumnabiyo haiba paujel asi pijaraga ngasigidi online Manipuri YouTube channel gi maikaidagi amadi video sibu loidri fawa yangbibagi damakta mayam pumnamakpu amukka hanna thagatpa phungdoksari anoba update ki damakta nungsibidana channel asu subscribe to biramu thank you so much Larik la show here mare bang mazati shiroi de or larik tam de Delhi ki mayai du de lady ba du any university du ki student kangbu du thola kanda adu bomba Kashmir ki terrorist ko appreciate dorga Bharat tukra tukra kar ga lakhi ai ngasi budi ngasi ngarang budi satra jeni du ji satra simi gathering topa du topa strike topa lakh re ko thiba but aina sipa lady larik la show here mare bang mazati shiroi de or larik tam de Larik la show here the maraba mazati shiroi de ba maram dam shiroi de or de hai khaina gi pai pu gi larik e ju khang da bi ko ju khang da bi da aram bai pai ra thang pai ra Manipur nga ka da me lai go adu gi jati no fai adu gi me no fai Larik hairaga Bharat ki against Manipur ki against lairi bai khoi mayam si thugai na ba adom na sakka da word what is the meaning of having education aduna ni Bharat ki prime minister Modi ji na magi any magi lairi ba philosophy talks nation force jati nu shibagi wakalo marai bang ma jati nu shibagi wakalo uthokna bagi message ni piris adage mana boarding da laire larik tamme ondang da mama na government ki service to rokan afaba mi oira kanda officer oira kanda na tra paisa paiba mi oira kanda ma bu copy diba mama na tra bapa da bu mirai rak da bu system of education ju koi masi sense to boarding da leba kanda masi to ni mama mapa kaw da bu di larik tamuro kari kanda ni aina laire hairaga aina officer bo oira la kanda ai ma sor ma do imana a sangoi da laiwa ai yum da ai nupi ga laige na haige da gi larik budam du dai pam de hai aduna education haiba sidaida sigi pot mayam taxi gasi laivaki sanda lonchat mayam siga punna hobudu buleba educated aduna ina marakda sugum yauga bakangbu du marak rakta ina educated illiterate ina ma wording aba ina sina jo apai ki hindu ki keno su lai बैठ दसु बुद्धि तो है तुम लेकिन ज्ञान नहीं है नंगे बुद्धि दिले अदुगा ज्ञान याउदे अदुना एजुकेशन ने अदुकी मतिक रूपले अदुकी मतिक मरु ओइले अदुना सुगुम्बा अवांग थाकी वाखलोन लोइना इराबंतन तवई से आई अप्रिशिएट तवई